ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯄꯨꯔꯅꯤꯃꯥꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯀꯕꯤꯇꯥ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯏꯕꯤ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ, ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯩꯕꯤꯁꯅꯥ ꯃꯌꯨꯝꯒꯤ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯏꯁꯧ ꯂꯥꯡꯉꯛꯏ꯫ ꯍꯩ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤꯒꯤ ꯃꯆꯥ, ꯃꯍꯥꯛ ꯑꯣꯜꯂꯛꯈꯤ, ꯅꯪ ꯀꯥꯏꯗ ꯂꯩ? ꯊꯣꯛꯂꯛꯎ꯫ ꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯅ ꯃꯄꯦ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯨꯕꯅꯤ꯫ ꯍꯩꯕꯤꯁꯅꯥꯅ ꯅꯅꯥꯎꯅꯨꯄꯤꯗꯣ ꯀꯧꯊꯣꯔꯛꯎ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯂꯤꯅꯤꯗꯣ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥ, ꯀꯩꯅꯣ? ꯑꯗꯨꯗꯤ ꯂꯐꯣꯏꯅꯤꯅꯦ ꯏꯃꯥ, ꯑꯩ ꯈꯤꯇ ꯆꯥꯒꯦ꯫ ꯍꯩꯕꯤꯁꯅꯥꯅ ꯁꯤꯅ ꯅꯪꯒꯤꯅꯦ, ꯑꯁꯤꯅ ꯅꯆꯦꯗ ꯄꯤꯌꯨ꯫ ꯑꯁꯦ ꯂꯥꯏ ꯈꯨꯔꯨꯝꯃꯕꯒꯤꯅꯤ, ꯆꯥꯁꯤꯜꯂꯨ꯫ ꯊꯣꯏꯗꯤ ꯂꯀꯛ ꯇꯧꯅ ꯂꯐꯣꯏ ꯑꯗꯨ ꯆꯥꯗꯕꯤ ꯇꯉꯛ ꯂꯩꯔꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯍꯩꯕꯤꯁꯅꯥꯅ ꯆꯥꯔꯣꯗꯤ ꯀꯣꯛ ꯆꯥꯔꯣꯗꯅ, ꯀꯩꯅꯣ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯑꯗꯨꯒ ꯊꯕꯛꯁꯤꯡꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯊꯣꯏ ꯂꯐꯣꯏ ꯑꯗꯨ ꯆꯥꯗꯨꯅ ꯏꯃꯥ, ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯩꯕꯤꯁꯅꯥꯅ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯉꯟꯅ ꯊꯣꯡꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯩꯕꯤꯁꯅꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯊꯥ ꯃꯈꯥꯏ ꯑꯃ ꯐꯥꯔꯛꯂꯦ꯫ ꯊꯣꯏ ꯃꯄꯥꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤ꯫ ꯃꯄꯥꯗ ꯐꯣꯟ ꯇꯧꯒꯦ ꯈꯟꯖꯩ, ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯔꯒ ꯃꯄꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯇꯧꯈꯤꯔꯝꯗꯦ꯫ ꯃꯃꯥꯇꯣꯟꯅ ꯑꯣꯠꯄꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯈꯪꯖꯕ ꯅꯠꯇꯅ꯫ ꯇꯥꯂꯛ ꯑꯗꯨꯗ ꯇꯣꯝꯕꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯊꯣꯏꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯊꯣꯏꯅ ꯍꯜꯂꯣ ꯗꯥ꯫ ꯇꯣꯝꯕꯅ ꯊꯣꯏ ꯀꯩꯗꯧꯔꯒꯦ? ꯈꯣꯟꯖꯦꯜ ꯀꯥꯇꯣ ꯏꯁꯤ ꯁꯤꯔꯤꯗꯨꯕꯣ, ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯣ? ꯊꯣꯏꯅ ꯗꯗꯥ, ꯑꯩ ꯀꯣꯛ ꯌꯥꯝꯅ ꯇꯣꯏꯅ ꯉꯥꯎꯋꯦ ꯍꯟꯗꯛꯁꯦ, ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯣꯝꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯝꯕꯅ ꯊꯣꯏ, ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯒꯦ, ꯅꯪ ꯅꯃꯥꯟꯅꯕꯤ ꯑꯃꯒ ꯊꯣꯛꯂꯛꯑꯣ, ꯗꯣꯛꯇꯔꯗ ꯆꯠꯂꯨꯁꯦ, ꯅꯁꯥꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯁꯦ꯫ ꯊꯣꯏꯅ ꯇꯣꯝꯕꯒꯤ ꯋꯥꯍꯩ, ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯏ꯫ ꯊꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯥ, ꯑꯩꯗꯤ ꯗꯗꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯗꯗꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯗꯗꯥ, ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ꯫ ꯇꯣꯝꯕꯅ ꯀꯩꯅꯣ ꯊꯣꯏ, ꯅꯪꯅ ꯉꯥꯡꯅꯤꯗꯨꯕꯣ? ꯅꯪ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯄꯥꯕꯨꯡꯗ ꯐꯣꯟꯗꯤ ꯇꯧꯗꯕ꯭ꯔꯥ? ꯍꯧꯖꯤꯛꯃꯛ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯀꯦ, ꯅꯪ ꯏꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ ꯊꯣꯏ꯫ ꯊꯣꯏꯅ ꯗꯥ, ꯌꯥꯔꯦꯕ, ꯄꯥꯕꯨꯡꯅ ꯀꯩ ꯍꯥꯏꯔꯝꯒꯦ? ꯑꯩ ꯄꯥꯕꯨꯡꯕꯨ ꯉꯥꯏꯈꯤꯅꯤ, ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯩꯕꯤꯁꯅꯥ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯂꯛꯏ꯫ ꯅꯊꯤꯕꯣꯡꯗꯣ, ꯆꯥꯔꯗꯤ ꯀꯣꯟꯁꯤ ꯐꯦꯡꯗꯣꯛꯎ, ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯂꯥꯛꯑꯒ ꯐꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ꯭ꯔꯥ? ꯇꯣꯝꯕꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯩ ꯅꯨꯄꯤꯅꯤꯒꯦ ꯁꯤꯗꯤ? ꯊꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯃꯥꯕꯨ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯗꯣ ꯑꯗꯨꯃꯇꯪꯗꯤ ꯄꯟꯕꯤꯒꯅꯨꯋꯣ, ꯑꯩ ꯀꯣꯟꯗꯣ ꯐꯦꯡꯖꯔꯨꯔꯒꯦ, ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯕꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤ ꯏꯃꯥ꯫ ꯍꯩꯕꯤꯁꯅꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯅꯀꯣꯛꯇꯣ ꯉꯥꯎꯗꯕ꯭ꯔꯣ? ꯌꯥꯔꯦ, ꯆꯥꯔꯝꯗꯥꯏꯗꯅ ꯆꯥꯛꯇꯣ ꯕꯣꯔꯥ ꯆꯥꯎ꯫ ꯃꯃꯥꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯕ ꯐꯣꯟ ꯄꯥꯏꯔꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯕ ꯃꯈꯩ ꯐꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯂꯝꯂꯒ ꯊꯣꯏ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯀꯣꯟ ꯐꯦꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ, ꯃꯤꯡꯗꯥꯁꯤꯒ ꯍꯩꯕꯤꯁꯅꯥ ꯀꯥꯏꯅ ꯃꯤꯒꯁꯦ ꯍꯥꯏꯗꯠꯇꯅ ꯂꯣꯏꯅ ꯍꯥꯠꯇꯧꯔꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅꯤ, ꯍꯌꯦꯡ ꯏꯀꯨꯕꯣꯛ ꯂꯥꯛꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ
ꯃꯄꯥꯗ ꯀꯣꯛ ꯍꯦꯛ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯐꯔꯦ ꯃꯥꯅ ꯍꯣꯔꯦꯟ ꯇꯧꯔꯛꯄ ꯉꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ꯫ ꯇꯣꯝꯕ ꯃꯊꯃꯣꯏꯗꯗꯤ ꯊꯋꯥꯏ ꯋꯥꯖꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯊꯥꯔꯣ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯂꯤ꯫ ꯊꯣꯏꯒꯤ ꯃꯃꯥꯇꯣꯟꯅ ꯄꯤꯔꯝꯕ ꯊꯣꯏꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯗꯣ ꯂꯧꯗꯨꯅ ꯃꯥꯅ ꯁꯥꯔꯤꯕ ꯂꯥꯏ ꯐꯤꯇꯤꯕꯤ ꯑꯗꯨꯗ ꯆꯦꯠꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯍꯥꯏꯍꯨꯝꯂꯛꯏ ꯑꯃꯁꯨꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯄꯛꯏ꯫ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯚꯝ ꯀꯥꯏꯔꯕꯤ ꯃꯃꯤꯠ ꯄꯥꯟꯗꯕꯤ ꯃꯅꯥꯇꯣꯟ ꯌꯥꯎꯗ꯭ꯔꯕꯤ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕꯤ ꯑꯃ ꯃꯈꯨꯠꯅ ꯂꯩꯕꯥꯛ ꯌꯧꯐꯝ ꯃꯈꯩ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯔꯣ ꯇꯞꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯂꯛꯏ꯫ ꯍꯦ ꯊꯋꯥꯏ ꯑꯩꯅ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯊꯋꯥꯏ ꯑꯃꯕꯨ ꯅꯪꯅ ꯁꯥꯟꯅꯅꯕ ꯀꯧꯕꯅꯦ꯫ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯊꯋꯥꯏ ꯑꯗꯨꯕꯨ ꯊꯥꯔꯛꯏ꯫ ꯊꯣꯏꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯋꯥꯏ ꯑꯗꯨ ꯊꯣꯏꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨ ꯇꯝꯅ ꯃꯈꯣꯡ ꯑꯗꯣ ꯂꯩꯕꯥꯛ ꯊꯦꯡꯗꯕ ꯃꯈꯩ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯏ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯣ ꯊꯣꯏꯒꯤ ꯃꯁꯥꯗ ꯈꯪꯆꯣꯡ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏ ꯃꯃꯤꯠ ꯁꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯥꯡꯈ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯈꯨꯠꯅ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯈꯣꯠꯇꯨꯅ ꯆꯥꯔꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯏꯒꯤ ꯃꯁꯥꯗꯒꯤ ꯑꯃꯨꯛ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯥꯅ ꯇꯧꯔꯝꯃꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣꯅꯦ ꯈꯟꯖꯗꯨꯅ ꯀꯥꯡꯈ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯡꯗ ꯃꯈꯨꯠ ꯍꯥꯝꯕ ꯃꯆꯤꯜ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯆꯥꯔꯨꯕꯒꯤ ꯀꯦꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯇꯦꯡꯊꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯆꯤꯟ ꯇꯦꯡꯂꯤꯉꯩ ꯃꯥꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯟꯅꯤꯜ ꯑꯃ ꯐꯪꯉꯛꯏ꯫ ꯊꯣꯏꯁꯨ ꯃꯈꯨꯠ ꯍꯥꯝꯕ ꯃꯆꯤꯟ ꯇꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗꯅꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯁꯨ ꯀꯤꯖꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯂꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯁꯨ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯊꯔꯛꯄꯒ ꯃꯥꯒꯤ ꯀꯥꯡꯈꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯨꯝ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯊꯣꯏꯁꯨ ꯀꯤꯅ ꯀꯤꯅ ꯀꯥꯡꯈ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯅ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯍꯧꯅ ꯍꯧꯅ ꯀꯞꯄ ꯈꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯊꯣꯏ ꯑꯃꯨꯛ ꯍꯤꯞꯊꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ꯫ ꯊꯣꯏ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯊꯕꯒꯅꯤ ꯃꯀꯣꯛ ꯑꯗꯣ ꯌꯥꯝꯅ ꯉꯥꯎꯔꯛꯏ꯫ ꯊꯣꯏꯁꯨ ꯃꯀꯣꯛ ꯑꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯩꯕꯤ ꯁꯅꯥꯅ ꯐꯠ ꯆꯪꯉꯛꯇꯨꯅ ꯂꯦꯡꯈꯠꯄꯤꯔꯣ ꯂꯦꯡꯈꯠꯄꯤꯔꯣ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥ ꯂꯥꯛꯑꯒ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯤꯅꯣ? ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯅꯃꯤꯠꯇꯨ ꯌꯦꯡꯉꯣ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯣ? ꯊꯣꯏ ꯇꯞꯅ ꯏꯃꯥ ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯋꯦ ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯖꯒꯦꯕ꯫ ꯍꯩꯕꯤ ꯁꯅꯥꯅ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯇꯜꯂꯒ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯅꯊꯤꯕꯣꯡꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯒ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ꯫ ꯊꯕꯛ ꯇꯧꯕꯁꯨ ꯀꯥꯟꯅꯗꯦ ꯅꯊꯤꯕꯣꯡ ꯊꯥꯛꯄꯗꯤ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ꯫ ꯌꯥꯝꯅ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯊꯕꯛꯁꯤꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯩꯕꯤꯁꯅꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏ ꯍꯤ ꯍꯤ ꯀꯞꯆꯩ ꯃꯀꯣꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯤꯕꯅꯤ꯫ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯍꯧꯒꯠꯂꯛꯏ ꯃꯀꯣꯛ ꯉꯥꯎꯃꯟꯈꯤꯕꯅ ꯇꯨꯒꯦ ꯐꯥꯎꯕ ꯇꯧꯔꯛꯏ꯫ ꯊꯣꯏ ꯃꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯂꯋꯥꯏ ꯑꯗꯨꯗ ꯊꯥꯖꯩ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯊꯛꯆꯤꯜꯂꯤ꯫ ꯃꯁꯥ ꯉꯝꯗ ꯉꯝꯗ ꯇꯞꯅ ꯇꯞꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ 2 ꯍꯥꯏꯔꯛꯂꯦ꯫ ꯊꯣꯏ ꯃꯁꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯦ꯫ ꯃꯁꯥ ꯑꯗꯨꯛ ꯁꯣꯛꯂ ꯐꯥꯎꯕ ꯍꯩꯕꯤ ꯁꯅꯥꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯦꯞꯈꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯣꯏ ꯃꯁꯥꯗꯣ
ꯑꯣꯝꯆꯥꯛ ꯆꯥꯛꯇꯨꯅ ꯇꯣꯝꯕꯗ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯒ ꯊꯣꯏ ꯃꯄꯥꯜꯗ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯃꯄꯥꯅ ꯇꯧꯖꯔꯛꯁꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯇꯧꯔꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯩꯕꯤꯁꯅꯥ ꯈꯪꯍꯧꯗꯅ ꯐꯣꯟ ꯑꯗꯣ ꯁꯠ ꯃꯨꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯃꯥꯅ ꯄꯥꯏꯈꯠꯇꯨꯅ "ꯍꯦꯜꯂꯣ, ꯍꯣꯏ ꯄꯥꯕꯨꯡ, ꯅꯈꯣꯟ ꯅꯋꯥꯒ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯀꯨꯏꯔꯦꯅ ꯇꯧꯔꯛꯏꯅꯤ꯫ ꯏꯆꯥꯊꯣꯏ ꯏꯕꯥꯅꯤ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤ꯫ ꯃꯥꯗꯤ ꯇꯨꯝꯃꯨꯔꯅꯤꯅ ꯆꯪꯈ꯭ꯔꯦ꯫ ꯐꯣꯟꯁꯤ ꯄꯤꯔꯝꯕꯅꯤ"꯫ ꯊꯥꯅꯤꯜꯅ "ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯖꯔꯣ꯫ ꯑꯩꯁꯨ ꯃꯥꯒ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯕꯅꯤ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯐꯣꯟꯁꯦ ꯇꯧꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯣ ꯃꯃꯥ, ꯏꯆꯥꯊꯣꯏꯗꯣ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦꯀꯣ"꯫ ꯍꯩꯕꯤꯁꯅꯥꯅ "ꯌꯥꯎꯗꯦꯗ, ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯊꯣꯛꯑꯦ ꯏꯕꯨꯡꯉꯣ꯫ ꯇꯣꯝꯕꯒꯁꯨ ꯑꯩꯅ ꯀꯣꯏꯕꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯗꯕ꯭ꯔꯣ? ꯑꯩꯁꯨ ꯏꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯖꯥꯠꯅꯤꯀꯣ"꯫ ꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯖꯗꯦ꯫ ꯃꯃꯥꯇꯣꯟꯗ ꯋꯥꯔꯧꯅ ꯌꯦꯡꯖꯩ, ꯃꯊꯃꯣꯏꯗ ꯈꯟꯖꯩ꯫ "ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ꯫ ꯑꯩꯅ ꯏꯄꯥ ꯎꯅꯕ ꯐꯪꯗꯅ ꯁꯤꯈ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯄꯦꯟꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯅꯪꯕꯨ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ"꯫ ꯍꯩꯕꯤꯁꯅꯥ ꯑꯃꯁꯨꯡ ꯊꯥꯅꯤꯜ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯅꯤꯜ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕꯒ ꯍꯩꯕꯤꯁꯅꯥꯅ ꯊꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯃꯇꯨꯡꯗ "ꯅꯄꯥꯗ ꯍꯦꯛ ꯐꯣꯟ ꯇꯧꯔꯝꯂꯕ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯄꯥꯁꯦ ꯑꯩꯅ ꯂꯝꯁꯤ ꯁꯤꯍꯟꯒꯅꯤ, ꯑꯩꯅ ꯍꯥꯠꯀꯅꯤ"꯫ ꯊꯣꯏ ꯄꯦꯟꯅ ꯀꯞꯆꯈꯤ꯫ ꯃꯄꯥꯕꯨꯡ ꯂꯥꯛꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯃꯄꯥꯗꯁꯨ ꯐꯣꯟ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯞ ꯆꯥꯅ ꯊꯣꯏꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯊꯣꯏ, ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ, ꯂꯥꯛꯑꯣ꯫ ꯑꯩꯒ ꯅꯪꯒ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯆꯠꯂꯁꯦ, ꯂꯥꯛꯑꯣ, ꯂꯥꯛꯑꯣ"꯫ ꯊꯣꯏ ꯇꯞꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗ ꯍꯩꯕꯤꯁꯅꯥ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏ ꯇꯞꯅ ꯍꯧꯒꯠꯇꯨꯅ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯏ꯫ ꯍꯩꯕꯤꯁꯅꯥ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ "ꯀꯩꯁꯨ ꯇꯧꯗꯦ" ꯍꯥꯏꯔꯝꯂꯒ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯍꯩꯕꯤꯁꯅꯥ ꯃꯥꯏꯕꯤ ꯊꯔꯣꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣꯅ "ꯍꯩꯃꯥ, ꯏꯆꯦ, ꯌꯥꯝ ꯉꯜꯂꯤꯗ, ꯆꯪꯉꯛꯑꯣ, ꯐꯝꯁꯤ ꯂꯥꯛꯑꯣ"꯫ ꯍꯩꯕꯤꯁꯅꯥꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯊꯔꯣꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯅꯛꯁꯤꯜꯂꯒ "ꯅꯪ ꯃꯥꯕꯨ ꯍꯥꯠꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯁꯦꯜ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯑꯩ ꯄꯤꯒꯦ"꯫ ꯊꯔꯣꯅ "ꯏꯆꯦ, ꯃꯤ ꯇꯥꯈꯤꯅꯤꯕ"꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯊꯔꯣꯅ ꯍꯥꯏꯔꯛꯏ: "ꯏꯆꯦ, ꯍꯤꯡꯒꯥꯜ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯗꯕꯅ ꯇꯧꯕꯅꯦ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯛ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯃꯊꯟꯇ ꯁꯤꯖꯍꯜꯂꯗꯕꯅꯦ꯫ ꯋꯥꯒꯅꯨ ꯏꯆꯦ, ꯑꯗꯣ ꯁꯦꯜꯗꯤ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯕ ꯇꯥꯔꯦꯀꯣ"꯫ ꯍꯩꯕꯤꯁꯅꯥ "ꯄꯤꯒꯅꯤ, ꯊꯕꯛꯇꯨꯗ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯍꯜꯂꯣ꯫ ꯁꯦ, ꯁꯤꯅ ꯑꯦꯗꯚꯥꯟꯁꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ 5,000 ꯄꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯔꯣ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ "ꯏꯆꯦ, ꯌꯥꯎꯕꯤꯔꯣ, ꯏꯆꯦꯒꯤ ꯅꯤꯡꯕ ꯑꯗꯣ ꯁꯣꯏꯗꯅ ꯊꯨꯡꯂꯒꯗꯕꯅꯤ"꯫ ꯍꯩꯕꯤꯁꯅꯥꯅ "ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏ ꯇꯣꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯅ "ꯗꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯉꯁꯤ ꯉꯔꯥꯡꯁꯦ ꯃꯪꯍꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯗꯥ, ꯄꯥꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯌꯨꯝꯗ ꯊꯝꯕꯤꯌꯨꯀꯣ"꯫ ꯇꯣꯝꯕ ꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ "ꯊꯣꯏ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯊꯣꯏꯅ "ꯗꯥ, ꯑꯩ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯠꯅꯕꯤ ꯂꯥꯟꯗꯨꯅ ꯑꯩꯕꯨ ꯆꯦꯜꯂꯕꯁꯨ ꯍꯥꯏꯗꯣꯛꯄ ꯆꯠꯂꯒ ꯗꯗꯥꯒꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯄꯥꯕꯨꯡ ꯍꯜꯂꯛꯑꯒ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯂꯤꯖꯔꯒꯦ"꯫ ꯇꯣꯝꯕ "ꯊꯣꯏ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯌꯥꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏ, ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯅꯪꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯇꯥꯕ ꯉꯝꯂꯣꯏꯌꯦ꯫ ꯄꯥꯕꯨꯡ ꯂꯥꯛꯀꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯊꯣꯏ, ꯅꯪ ꯈꯥꯡꯉꯨꯀꯣ"꯫ ꯊꯣꯏꯅ "ꯗꯗꯥ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯕ, ꯑꯗꯣ ꯑꯩ ꯏꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯏꯄꯥ ꯂꯥꯛꯄ ꯑꯗꯣ ꯎꯖꯕ ꯐꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩ ꯗꯗꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯛꯏ꯫
ꯇꯣꯝꯕꯅ ꯊꯣꯏ ꯀꯞꯅꯣꯕ ꯁꯦ ꯀꯞꯅꯣꯕ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯣ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯃꯝꯕ ꯊꯥꯖꯕ ꯄꯨꯝꯕ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯒꯨꯝꯁꯤ ꯊꯣꯏꯕꯨ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯊꯣꯏ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯍꯩꯕꯤꯁꯅꯥꯅ ꯌꯨꯝꯁꯦ ꯁꯪꯉꯝꯃꯨꯀꯣ ꯑꯩ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯇ ꯆꯥꯔꯨꯈꯤꯒꯦ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯕꯅꯤ ꯐꯦꯡꯇꯣꯛꯑꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯂꯤꯅꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯊꯥꯅꯤꯜꯒꯤ ꯐꯣꯟ ꯑꯗꯣ ꯂꯥꯛꯏ ꯃꯄꯥꯒꯤ ꯐꯣꯟ ꯑꯗꯣ ꯍꯔꯥꯎꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯃꯥꯇꯣꯟꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯛꯏ ꯄꯥꯕꯨꯡ ꯊꯥꯅꯤꯜꯅ ꯏꯆꯥ ꯊꯣꯏꯕꯤ ꯊꯣꯏꯅ ꯄꯥꯕꯨꯡ ꯅꯪ ꯂꯥꯛꯑꯣ ꯊꯥꯅꯤꯜꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯏꯄꯥ ꯂꯥꯛꯂꯅꯤꯌꯦ ꯍꯪꯆꯤꯠ ꯑꯁꯦ ꯁꯣꯏꯗꯅ ꯂꯥꯛꯂꯗꯕꯅꯤ ꯏꯆꯥ ꯊꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯗꯣ ꯀꯣꯛꯂꯗꯕꯅꯤ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯄꯦꯝꯃ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯦ ꯅꯪ ꯅꯃꯥꯇꯣꯟꯗ ꯍꯥꯏꯒꯅꯨꯀꯣ ꯑꯩ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗꯕꯗꯣ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨꯒ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏꯗꯕꯅꯤ ꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯅꯁꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯞꯆꯩ ꯊꯥꯅꯤꯜꯅ ꯀꯞꯀꯅꯨ ꯏꯆꯥ ꯊꯣꯏꯕꯤ ꯏꯄꯥ ꯂꯥꯛꯂꯒꯗꯕꯅꯤ ꯏꯆꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯗꯣ ꯀꯣꯛꯂꯒꯗꯕꯅꯤ ꯑꯗꯣ ꯏꯄꯥꯅ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯀꯔꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯣ ꯊꯣꯏꯅ ꯄꯥꯕꯨꯡ ꯑꯩ ꯀꯞꯂꯔꯣꯏꯒꯦ ꯀꯔꯤꯁꯨ ꯂꯩꯔꯛꯀꯅꯨꯗ ꯄꯥꯕꯨꯡꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯁꯥꯒꯤ ꯅꯥꯛꯇ ꯌꯧꯔꯛꯑꯣ ꯄꯥꯕꯨꯡꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯦ ꯊꯥꯅꯤꯜ ꯏꯄꯥꯅ ꯊꯣꯛꯄ ꯑꯃ ꯂꯩꯔꯛꯑꯒꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯦ ꯊꯣꯏ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨꯖꯊꯣꯛꯆꯩ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ ꯊꯣꯏꯒꯤ ꯋꯥꯈꯜ ꯍꯌꯦꯡꯗꯤ ꯃꯄꯥ ꯂꯥꯛꯂꯒꯅꯤ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯗꯣ ꯀꯣꯛꯂꯒꯅꯤ ꯈꯟꯖꯔꯝꯃꯤ ꯆꯥꯛꯀ ꯉꯟꯅ ꯊꯣꯡꯗꯣꯛꯆꯩ ꯊꯣꯏꯒꯤ ꯃꯇꯧꯁꯤꯡꯗꯨ ꯎꯔꯒ ꯍꯩꯕꯤꯁꯅꯥꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯅꯨꯃꯤꯠꯇ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯃꯁꯤꯕꯨ ꯁꯤꯔꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯍꯨ ꯄꯤꯖꯔꯒ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯅꯪ ꯈꯪꯒꯅꯤ ꯐꯠꯇꯕ ꯋꯥꯈꯜ ꯉꯥꯛꯇ ꯃꯄꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯑꯁꯤ ꯌꯦꯡꯗꯣꯏ ꯁꯔꯨꯛ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯕꯨ ꯆꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏ ꯑꯃꯁꯨꯡ ꯇꯣꯝꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯅꯤꯜꯁꯨ ꯍꯌꯦꯡ ꯂꯥꯛꯂꯒꯗꯕꯅꯤ ꯅꯨꯃꯤꯠꯇꯣ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯅꯣꯡꯗꯣꯜ ꯊꯥꯖ ꯃꯍꯥꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯇꯥꯏꯕꯪ ꯄꯨꯝꯕꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯂꯒꯤ ꯃꯇꯥꯒꯨꯝ ꯅꯣꯡꯗꯣꯜ ꯊꯛꯇ ꯉꯥꯟꯊꯣꯏꯔꯤꯕ ꯉꯁꯤꯗꯤ ꯊꯣꯏꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯔꯝꯃꯤ ꯊꯣꯏꯒꯤ ꯐꯖꯕ ꯎꯕꯗ ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯊꯥꯖ ꯃꯍꯥꯛꯁꯨ ꯏꯀꯥꯏꯔꯗꯨꯅ ꯂꯩꯆꯤꯜꯂꯛꯇ ꯑꯃꯨꯛ ꯂꯣꯠꯆꯔꯝꯃꯤ ꯇꯣꯝꯕꯅ ꯊꯣꯏ ꯉꯁꯤꯗꯤ ꯊꯥꯖꯁꯦ ꯌꯥꯝꯅ ꯐꯖꯩꯀꯣ ꯊꯣꯏꯅ ꯐꯖꯩꯌꯦ ꯗꯗꯥ ꯇꯣꯝꯕꯅ ꯊꯣꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯏꯃꯥꯡꯗ ꯇꯠꯇꯅ ꯎꯔꯤ ꯅꯪꯒꯤ ꯃꯤꯁꯨꯝ ꯍꯩꯕꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯣ ꯊꯣꯏꯅ ꯌꯥꯔꯦꯗ ꯑꯗꯣ ꯗꯗꯥ ꯑꯩ ꯉꯁꯤꯗꯤ ꯉꯟꯅ ꯇꯨꯝꯒꯦꯀꯣ ꯍꯌꯦꯡꯗꯤ ꯄꯥꯕꯨꯡ ꯂꯥꯛꯂꯅꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯄꯥꯕꯨꯡ ꯂꯥꯛꯄ ꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠꯅ ꯑꯃꯨꯛ ꯗꯗꯥꯕꯨ ꯎꯖꯕ ꯐꯪꯂꯅꯤ ꯊꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯛꯏ ꯇꯣꯝꯕ ꯊꯣꯏꯅ ꯑꯗꯨꯝꯅ ꯅꯣꯛꯄ ꯑꯗꯣ ꯇꯥꯔꯒ ꯇꯣꯝꯕꯁꯨ ꯄꯦꯟꯖꯈꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯈꯛꯇꯪꯗꯤ ꯁꯥꯟꯅꯈꯤꯁꯦꯕ ꯊꯣꯏꯅ ꯗꯗꯥ ꯇꯣꯝꯕꯅ ꯑꯗꯨꯗꯅꯤꯁꯦ ꯑꯩꯅ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯤꯁꯦ ꯊꯣꯏꯅ ꯏꯁ ꯇꯣꯝꯕꯅ ꯑꯃꯨꯛꯁꯨ ꯑꯩ ꯉꯥꯎꯔꯦꯗ ꯑꯁꯨꯝꯅ ꯁꯥꯕꯤ ꯁꯅꯥꯎ ꯑꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯧꯃꯤꯟꯅꯔꯤ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯤꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄꯗ ꯇꯣꯝꯕꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯊꯣꯏꯁꯨ ꯇꯨꯝꯊꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ